Welcome back to Chiri Lema Vlogs mayam. Hello. Mayam puja kamai tawige. Kasara mama dati puja ase dum koiramgani khoi Chiri puja ase tawdrabani na phajana ko. Ay hujikta ne hadi thabak ama chalubane ko. Ado thabak ama chaluba kanda aina adum cosmetic dukan changu bhai tare ko. Ado changu paduka sigi khoi clutch se sigi clip se phangne ko. Yam phajadro se ꯑꯁꯤ ꯑꯣꯏꯅ ꯂꯧꯔꯦ ꯌꯥꯝ ꯄꯥꯝꯃꯦꯅ ꯑꯅꯤ ꯑꯃꯁꯨ ꯂꯧꯔꯦ ꯑꯩꯈꯣꯏ ꯗꯗꯥ ꯃꯆꯥꯅꯨꯄꯤꯁꯤꯡꯒꯤ ꯑꯗꯣ ꯃꯣꯏ ꯄꯤꯔꯝꯃꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕꯅ ꯁꯤ ꯑꯣꯏꯅ ꯂꯧꯔꯦ ꯐꯖꯩꯀꯣ ꯑꯗꯨꯝ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯦꯕ ꯁꯨꯃꯥꯏꯅ ꯊꯤꯜꯂꯒ ꯇꯧꯕꯁꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯇꯣꯄꯤꯛꯅꯦꯕꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯁꯦ ꯀꯃꯥꯏꯅ ꯑꯣꯏꯔꯛ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣꯀꯣ ꯑꯩꯈꯣꯏ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯌꯥꯝ ꯋꯥꯈ꯭ꯔ ꯄꯣꯠꯅꯤ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯕ ꯐꯦꯃꯤꯂꯤ ꯏꯃꯥ ꯏꯄꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯄꯅꯦꯕꯀꯣ ꯑꯇꯣꯞꯄ ꯁꯥꯒꯩꯗ ꯇꯤꯟꯕꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯇꯣꯞꯄ ꯁꯥꯒꯩ ꯇꯤꯟꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇꯦꯟꯁꯟ ꯑꯃ ꯑꯣꯏꯌꯦꯕ ꯍꯥꯏꯗꯤ ꯑꯩꯕꯨ ꯀꯅꯥꯅ ꯅꯨꯡꯁꯤꯕꯤꯒꯗ꯭ꯔꯥ ꯑꯩꯕꯨ ꯀꯩ ꯍꯥꯏꯕꯤꯒꯅꯤ ꯑꯩꯅ ꯊꯕꯛ ꯈꯤꯇꯪ ꯁꯣꯏꯔꯗꯤ ꯃꯤꯅ ꯀꯔꯤ ꯉꯥꯡꯉꯛꯀꯅꯤ ꯍꯥꯏꯕꯒꯤ ꯇꯦꯟꯁꯟꯁꯦ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯃꯣꯏꯗꯀꯣ ꯍꯥꯏꯗꯤ ꯃꯣꯏꯅ ꯅꯧꯅ ꯆꯠꯄ ꯃꯇꯝꯗ ꯑꯗꯣ ꯑꯩꯈꯣꯏ ꯃꯧꯁꯤꯡꯅ ꯍꯥꯏꯗꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯁꯥꯒꯩꯗ ꯇꯤꯟꯈꯤꯕ ꯃꯇꯝꯗ ꯌꯥꯝ ꯋꯥꯕꯁꯨ ꯌꯥꯝꯅ ꯃꯥꯌꯣꯛꯅꯩꯀꯣ ꯃꯌꯥꯝ ꯃꯃꯧꯅꯤ ꯍꯥꯏꯅ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯕ ꯌꯥꯎꯋꯦ ꯈꯔ ꯆꯠꯈ꯭ꯔꯒꯅꯦ ꯌꯥꯝ ꯊꯤꯅ ꯑꯣꯠꯄꯤꯕ ꯅꯩꯕꯤꯕꯁꯨ ꯌꯥꯎꯋꯦꯕ ꯃꯌꯥꯝ ꯑꯄꯣꯛꯄ ꯃꯐꯝꯗꯣ ꯊꯥꯗꯣꯛꯑꯒ ꯑꯇꯣꯞꯄ ꯅꯨꯄꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄꯅꯦꯕꯀꯣ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯅ ꯋꯥꯕ ꯍꯥꯏꯕꯁꯦ ꯆꯥꯕ ꯊꯛꯄꯗꯒꯤ ꯂꯧꯅ ꯍꯥꯏꯗꯤ ꯑꯦꯕ꯭ꯔꯤꯊꯤꯡꯁꯦ ꯋꯥꯏꯑꯦꯕꯀꯣ ꯇꯥꯕ ꯊꯛꯄ ꯑꯗꯒꯤ ꯊꯕꯛꯇ ꯇꯧꯔꯁꯨ ꯃꯤꯅ ꯀꯔꯤ ꯉꯥꯡꯒꯗ꯭ꯔꯥ ꯁꯨ ꯈꯤꯇꯪ ꯊꯦꯡꯅ ꯍꯧꯒꯠꯂꯛꯑꯗꯤ ꯑꯩꯁꯦ ꯊꯦꯡꯃꯜꯂ ꯃꯥꯜꯂꯦ ꯀꯩ ꯍꯥꯏꯅ ꯍꯥꯏꯅꯅꯤ ꯑꯍꯟꯁꯤꯡꯅ ꯁꯨꯃꯥꯏꯅ ꯂꯩꯀꯥꯏ ꯃꯤ ꯃꯌꯥꯝꯅ ꯀꯩ ꯍꯥꯏꯅꯅꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯇꯦꯟꯁꯟ ꯃꯌꯥꯝ ꯂꯧꯅꯩꯌꯦꯕꯀꯣ ꯅꯨꯄꯤꯗꯨꯅ ꯐꯠꯅ ꯃꯥ ꯍꯥꯟꯅ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯑꯃ ꯂꯩꯔꯝꯃꯒꯁꯨ ꯃꯥꯏ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯑꯃ ꯇꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯥꯁꯦ ꯌꯥꯝ ꯋꯥꯔꯛꯏꯕꯀꯣ ꯑꯗꯨ ꯑꯦꯅꯤ ꯅꯨꯄꯤ ꯄꯨꯝꯅꯃꯛꯀꯤ ꯋꯥꯔꯤꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨ ꯍꯣꯠꯅꯔꯤꯅꯦ ꯅꯨꯄꯤ ꯄꯨꯝꯅꯃꯛꯅ ꯑꯗꯨꯝ ꯉꯝꯅꯕ ꯇꯧꯅꯔꯤ ꯉꯥꯛꯇꯅꯦꯕ ꯋꯥꯊꯤ ꯀꯌꯥ ꯆꯥꯔꯒꯁꯨ ꯂꯩꯔꯤꯅꯦꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯍꯥꯏꯗꯤ ꯄꯨꯟꯁꯤꯗꯣ ꯑꯗꯨꯒ ꯑꯣꯏꯔꯕꯅꯤꯅ ꯃꯥꯅꯀꯣ ꯑꯩꯈꯣꯏ ꯅꯨꯄꯤ ꯄꯨꯝꯅꯃꯛꯀꯤ ꯂꯥꯏꯕꯛꯇ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯌꯨ ꯍꯥꯏꯅ ꯇꯝꯃꯛꯑꯕꯅꯤꯅ ꯏꯁꯣꯔꯅꯀꯣ ꯄꯤꯔꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯎꯄꯥꯏ ꯂꯩꯇꯦꯕ ꯋꯥꯔꯁꯨ ꯋꯥꯅ ꯑꯗꯨꯝ ꯈꯥꯡꯕ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕꯀꯣ ꯈꯔ ꯑꯃꯗꯤ ꯈꯥꯡꯕ ꯉꯝꯗꯅ ꯀꯌꯥ ꯗꯥꯏꯚꯣꯔꯁ ꯇꯧꯅꯕꯁꯨ ꯌꯥꯎꯔꯤꯃꯤ ꯍꯥꯏꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯅꯗꯅꯀꯣ ꯃꯤ ꯑꯅꯤꯈꯛꯇꯅꯤ ꯑꯩꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯐꯠꯇꯕ ꯄꯨꯝꯅꯃꯛꯁꯦ ꯃꯣꯏꯅ ꯌꯦꯡꯕꯤꯔꯤꯅꯦꯕꯀꯣ ꯑꯃꯅ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯐꯥꯗꯔꯅꯦꯕꯀꯣ ꯑꯩꯈꯣꯏ ꯏꯄꯥꯁꯦ ꯑꯩꯈꯣꯏ ꯑꯄꯣꯛꯄ ꯏꯄꯥꯁꯤꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯃꯥꯏꯅ ꯂꯥꯏꯔꯤꯛ ꯄꯥꯍꯟꯒꯅꯤ ꯀꯔꯤ ꯇꯧꯍꯟꯒꯅꯤ ꯍꯥꯏꯕꯁꯦ ꯃꯣꯏꯒꯤ ꯍꯥꯏꯗꯤ ꯐꯥꯗꯔꯒꯤ ꯃꯀꯣꯛꯇ ꯂꯣꯏ ꯂꯩꯔꯕꯅꯦꯕ ꯍꯥꯏꯗꯤ ꯃꯆꯥꯅꯨꯄꯤꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯔꯝꯕ ꯅꯨꯄꯥ ꯐꯪꯒꯅꯤ ꯀꯔꯝꯕ ꯌꯨꯝꯗ ꯆꯠꯀꯅꯤ ꯍꯥꯏꯕꯁꯦ A to Z ꯃꯣꯏꯅ ꯈꯜꯂꯦꯕꯀꯣ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯅꯦꯛꯁꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯅꯦꯕꯀꯣ ꯑꯩꯈꯣꯏ ꯍꯁꯕꯦꯟ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯩꯈꯣꯏ ꯍꯁꯕꯦꯟꯅ ꯑꯩꯈꯣꯏꯁꯦ ꯌꯦꯡꯁꯤꯟꯕꯤꯔꯤꯅꯤ ꯑꯐ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯍꯥꯏꯗꯤ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯀꯔꯤ ꯇꯧꯒꯅꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯃꯥꯏ ꯅꯨꯄꯤꯁꯦ ꯏꯖꯠꯇ ꯂꯩꯀꯥꯏ ꯁꯃꯥꯖ ꯃꯃꯥꯡꯗ ꯂꯩꯕ ꯈꯣꯠꯄꯁꯦ ꯃꯥꯏ ꯅꯨꯄꯥꯗꯨꯅ A to Z ꯌꯦꯡꯗꯣꯏꯅꯦꯕꯀꯣ ꯃꯥꯅ ꯑꯃꯨꯛ ꯑꯥꯗ ꯆꯠꯈ꯭ꯔꯒ ꯍꯥꯏꯗꯤ ꯃꯥꯁꯦ ꯄꯤꯖ ꯄꯤꯊꯛꯇꯒꯤ ꯂꯧꯅ ꯊꯕꯛꯀꯤ ꯑꯦꯅꯤ ꯃꯥꯅ ꯗꯥꯏꯇꯁꯦ ꯄꯨꯈꯤꯗꯣꯏꯅꯦꯕ ꯃꯄꯥꯒꯨꯝꯅꯀꯣ ꯑꯗꯨ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯄꯄꯥꯒ ꯑꯩꯈꯣꯏ ꯍꯁꯕꯦꯟꯒꯁꯤꯅ ꯃꯦꯟ ꯏꯝꯄꯣꯔꯇꯦꯟꯅꯦꯕꯀꯣ ꯃꯔꯝꯗꯤ ꯄꯄꯥꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯄꯣꯛꯄ ꯌꯨꯝꯗ ꯃꯥꯅ ꯂꯣꯏꯅꯃꯛ ꯌꯦꯡꯕꯤꯕ ꯑꯗꯨ ꯃꯥꯏ ꯍꯁꯕꯦꯟꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯃꯥꯏ ꯅꯨꯄꯤꯁꯦ ꯂꯣꯏꯅꯃꯛ ꯄꯤꯖ ꯄꯤꯊꯛ ꯑꯃ ꯂꯣꯏꯅꯃꯛ ꯃꯥꯅ ꯂꯣꯏ ꯗꯥꯏꯇ ꯄꯨꯗꯣꯏꯅꯦꯕꯀꯣ ꯅꯨꯄꯤꯒꯤ ꯃꯥꯅ ꯀꯔꯤ ꯁꯦꯠꯅꯤꯡꯉꯤ ꯀꯔꯤ ꯆꯥꯅꯤꯡꯉꯤ ꯀꯗꯥꯏ ꯆꯠꯅꯤꯡꯉꯤ ꯀꯃꯥꯏꯅ ꯂꯩꯅꯤꯡꯉꯤ ꯃꯥꯒꯤ ꯂꯥꯏꯐꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏꯅꯃꯛ A to Z ꯃꯥꯒꯤ ꯍꯁꯕꯦꯟꯅ ꯌꯦꯡꯉꯛꯄꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯐꯕ ꯍꯁꯕꯦꯟ ꯂꯩꯌꯦꯕꯀꯣ
ꯂꯩꯇꯕ ꯅꯠꯇꯦ ꯃꯌꯥꯝ ꯂꯩ ꯑꯗꯣ ꯃꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯐꯤꯂꯤꯡꯗꯣ ꯑꯗꯒꯤ ꯏꯃꯣꯁꯅꯦꯜ ꯑꯦꯇꯦꯆꯃꯦꯟ ꯈꯪꯉꯒ ꯆꯠꯄ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯈꯪꯗꯕ ꯐꯦꯃꯤꯂꯤꯁꯨ ꯂꯩꯌꯦꯕꯀꯣ ꯈꯪꯗꯕ ꯅꯨꯄꯥꯁꯨ ꯂꯩꯌꯦꯕꯀꯣ ꯅꯨꯄꯤꯗꯣ ꯆꯥꯔꯤꯔ ꯊꯛꯏꯔ ꯀꯔꯤ ꯇꯧꯔꯤꯅꯣ ꯍꯥꯏꯕ ꯀꯔꯤꯝ ꯊꯤꯕꯤꯗꯕꯀꯣ ꯑꯁ ꯊꯕꯛ ꯁꯨꯔꯤꯅꯦ ꯑꯗꯨꯝ ꯁꯨꯍꯜꯂꯣ ꯍꯥꯏꯅꯅꯦꯀꯣ ꯑꯌꯨꯛꯇꯒꯤꯅ ꯅꯨꯡꯗꯥꯡ ꯐꯥꯎꯕ ꯑꯗꯨꯝ ꯊꯕꯛ ꯁꯨꯗꯅ ꯑꯗꯒꯤ ꯃꯥꯒꯤ ꯑꯗꯨꯝ ꯋꯥꯈꯜ ꯑꯃꯗ ꯑꯗꯨꯝ ꯗꯤꯄ꯭ꯔꯦꯁꯟꯗꯨ ꯇꯧꯔꯒ ꯂꯩꯕ ꯃꯌꯥꯝ ꯌꯥꯎꯅꯔꯤꯅꯦꯕꯀꯣ ꯅꯨꯄꯤ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯌꯥꯝ ꯌꯥꯎꯅꯔꯤꯅꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯁꯕꯦꯟꯗꯨ ꯌꯥꯝ ꯐꯕ ꯗꯔꯀꯥꯔ ꯇꯥꯏꯕ ꯍꯁꯕꯦꯟꯗꯨꯅ ꯌꯥꯝ ꯐꯔꯗꯤ ꯃꯥꯁꯦ ꯏꯃꯣꯁꯅꯦꯜꯂꯤ ꯃꯦꯟꯇꯦꯜꯂꯤ ꯐꯤꯖꯤꯀꯦꯜꯂꯤ ꯃꯥꯁꯦ ꯑꯦꯇꯦꯆ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯅꯨꯄꯥꯗꯨꯅ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯣꯏꯔꯛꯇ꯭ꯔꯗꯤ ꯑꯗꯨꯒꯤ ꯇꯥꯏꯃꯤꯡꯗꯗꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯋꯥꯏꯑꯦꯕꯀꯣ ꯃꯦꯟꯂꯤ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯂꯣꯁ ꯎꯔꯒ ꯂꯥꯛꯄ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯐꯥꯗꯔ ꯃꯥꯗꯔ ꯏꯟꯂꯣꯁ ꯎꯔꯒ ꯂꯥꯛꯄ ꯅꯠꯇꯦ ꯃꯥꯒꯤ ꯍꯁꯕꯦꯟꯗꯨꯇꯅꯦꯕ ꯎꯔꯒ ꯌꯦꯡꯉꯒ ꯂꯥꯛꯏꯁꯦ ꯃꯥꯒꯤ ꯍꯁꯕꯦꯟꯗꯨꯇ ꯅꯨꯡꯁꯤꯗꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯍꯁꯕꯦꯟꯗꯨꯒ ꯃꯥꯒ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯍꯅꯨꯗ꯭ꯔꯤ ꯐꯥꯎ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ ꯍꯥꯏꯅ ꯈꯟꯗꯅ ꯃꯥꯁꯦ ꯁꯤꯗ꯭ꯔꯤ ꯐꯥꯎ ꯃꯥꯏ ꯅꯨꯄꯥꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯗ꯭ꯔꯣꯕꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯑꯃ ꯂꯧꯔꯒ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯄꯥꯝꯁꯦ ꯊꯥꯗꯣꯛꯑꯒ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯟꯕꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯅ ꯇꯧꯔꯝꯗꯣꯏꯕ ꯑꯁꯥ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯑꯝꯇꯪ ꯈꯟꯕꯤꯌꯨꯀꯣ ꯌꯥꯝꯅ ꯃꯥꯒꯤ ꯊꯃꯣꯏꯁꯦ ꯄꯤꯛꯑꯝꯒꯅꯤꯀꯣ ꯑꯩꯒꯤ ꯍꯦꯛ ꯑꯄꯣꯛꯄ ꯑꯩꯅ ꯆꯍꯤ ꯀꯌꯥꯗꯒꯤ ꯑꯁꯣꯝꯁꯤꯒꯤ ꯌꯨꯝꯁꯤꯒ ꯆꯥꯕ ꯊꯛꯄ ꯂꯣꯏꯅꯃꯛ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯂꯣꯏꯅ ꯍꯥꯏꯗꯤ ꯁꯔꯨꯛ ꯌꯥꯔ ꯂꯥꯛꯑꯒ ꯑꯁꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯒ ꯃꯥꯏ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯄ ꯃꯇꯝꯗ ꯃꯥꯁꯦ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯟꯊꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯍꯌꯦꯡꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯒ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩꯕꯨ ꯀꯃꯥꯏꯅ ꯇ꯭ꯔꯤꯠ ꯇꯧꯅꯤ ꯑꯩꯒꯤ ꯏꯅꯦꯝꯕꯣꯛ ꯏꯀꯨꯕꯣꯛ ꯈꯣꯏꯅ ꯏꯆꯟꯅꯨꯄꯤ ꯏꯅꯝꯃ ꯍꯣꯏꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯁꯦ ꯂꯣꯏꯅꯃꯛ ꯀꯣꯛꯁꯤꯒ ꯁꯥꯟꯅꯔꯒ ꯀꯣꯛꯁꯤꯒ ꯈꯜꯂꯒ ꯂꯩꯔꯤꯅꯦꯕꯀꯣ ꯑꯗꯨ ꯃꯇꯝꯗ ꯍꯥꯏꯗꯤ ꯃꯧ ꯀꯌꯥꯃꯛꯁꯨ ꯍꯥꯏꯗꯤ ꯆꯠꯈꯤꯕꯒ ꯑꯣꯠꯄ ꯅꯩꯕ ꯀꯌా ꯐꯪꯕ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯗꯅ ꯂꯩꯔꯤꯅꯦꯕꯀꯣ ꯃꯌꯥꯝ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯗꯅ ꯈꯥꯡꯕ ꯉꯝꯗꯅ ꯂꯩꯕ ꯀꯌꯥꯁꯨ ꯌꯥꯎꯔꯤꯅꯦꯕꯀꯣ ꯑꯁꯤ ꯑꯣꯟꯂꯤ ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯑꯣꯜ ꯏꯟꯗꯤꯌꯥꯁꯤꯗ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯣꯏꯕꯁꯤꯅ ꯑꯩꯈꯣꯏꯅ ꯋꯥꯕꯁꯤꯀꯣ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯗꯗꯤ ꯌꯨꯝ ꯍꯥꯏꯗꯤ ꯑꯗꯨꯝ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯍꯥꯏꯗꯤ ꯃꯣꯠ ꯇꯤꯟꯅꯗ꯭ꯔꯗꯤ ꯑꯗꯨꯝ ꯗꯥꯏꯚꯣꯔꯁ ꯇꯛ ꯍꯥꯏꯅ ꯇꯧꯊꯣꯛꯄꯗ ꯀꯔꯤꯝ ꯑꯀꯥꯏꯕ ꯂꯩꯇꯦꯕꯀꯣ ꯑꯗꯣ ꯃꯄꯥꯟꯂꯣꯝꯗꯁꯨ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯋꯥꯈꯜꯁꯦ ꯆꯥꯎꯊꯣꯛꯅꯔꯛꯑꯕꯅꯤꯅ ꯇꯧꯕ ꯍꯧꯅꯔꯦꯕꯀꯣ ꯑꯗꯨꯒꯁꯨ ꯌꯥꯝꯅ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤ ꯑꯃꯃꯝ ꯂꯩ ꯌꯥꯝ ꯋꯥꯈꯜ ꯄꯤꯛꯄ ꯂꯩꯌꯦꯕꯀꯣ ꯃꯆꯥꯅꯨꯄꯤꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯕ ꯂꯩꯌꯦꯕꯀꯣ ꯂꯩ ꯍꯥꯏꯔꯗꯤ ꯂꯩꯀꯥꯏ ꯁꯃꯥꯖꯇ ꯀꯩ ꯍꯥꯏꯅꯤ ꯏꯆꯥꯅꯨꯄꯤꯗꯣ ꯍꯜꯂꯛꯑꯗꯤ ꯈꯥꯏꯅꯔꯗꯤ ꯀꯔꯤ ꯍꯥꯏꯅꯅꯤ ꯃꯤꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯥꯁꯦ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯃꯥꯡ ꯇꯥꯔꯦ ꯑꯗꯨ ꯇꯧ ꯇꯥꯔꯦ ꯃꯩ ꯃꯆꯥꯅ ꯀꯅꯥ ꯊꯥꯛꯄ ꯈꯣꯠꯄ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯈꯟꯕ ꯍꯧꯋꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯄꯤꯛꯄ ꯑꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯒꯅꯨꯀꯣ ꯃꯌꯥꯝ ꯃꯁꯥ ꯃꯁꯥꯒꯤ ꯃꯆꯥꯅꯨꯄꯤꯅ ꯌꯥꯝ ꯊꯤꯅ ꯋꯥꯔꯛꯑꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯗꯤ ꯃꯆꯥꯅꯨꯄꯤꯗꯣ ꯁꯤꯗ꯭ꯔꯤ ꯃꯃꯥꯡꯁꯤꯗꯅꯦ ꯑꯗꯨꯝ ꯀꯧꯁꯜꯍꯧꯕꯀꯣ ꯍꯥꯏꯗꯤ ꯅꯣꯏꯒꯤ ꯌꯨꯝꯗ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯅꯣꯏ ꯅꯆꯥꯅꯦꯕ ꯄꯣꯛꯄ ꯂꯣꯏꯕꯒ ꯂꯨꯍꯣꯡꯕꯒ ꯂꯣꯏꯕꯒ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯗꯥꯏꯇ ꯂꯣꯏꯔꯦ ꯍꯥꯏꯕ ꯌꯥꯕ ꯄꯣꯟꯇꯦꯀꯣ ꯅꯣꯏꯒꯤ ꯅꯆꯥꯅꯦ ꯅꯣꯏꯅ ꯅꯆꯥꯗꯣ ꯍꯥꯏꯗꯤ ꯌꯨꯝ ꯌꯣꯛꯄ ꯌꯥꯏꯑꯕꯀꯣ ꯍꯥꯏꯗꯤ ꯃꯥꯏ ꯅꯨꯄꯥ ꯅꯠꯇ꯭ꯔꯁꯨ ꯌꯣꯛꯄ ꯌꯥꯏ ꯂꯩꯀꯥꯏ ꯁꯃꯥꯖꯅ ꯉꯥꯡꯅꯕꯗꯨꯗꯤ ꯉꯥꯡꯖꯁꯅꯨ ꯂꯩꯀꯥꯏ ꯁꯃꯥꯖꯅ ꯉꯥꯡꯅꯕꯗ ꯃꯆꯥꯅꯨꯄꯤ ꯁꯤꯈꯤꯕꯁꯨ ꯀꯌꯥꯅꯣ ꯌꯥꯎꯅꯔꯤꯅꯦꯕ ꯃꯆꯥꯅꯨꯄꯤ ꯁꯤꯈꯤꯕ ꯀꯌꯥ ꯌꯥꯎꯅꯔꯤꯅꯦ ꯍꯥꯏꯗꯤ ꯁꯨꯁꯥꯏꯠ ꯇꯧꯕ ꯌꯥꯎꯔꯤꯅꯦ ꯃꯐꯝ ꯈꯪꯗꯅ ꯊꯤꯕꯁꯨ ꯐꯪꯗꯕ ꯀꯌꯥꯁꯨ ꯂꯩꯔꯤꯅꯤ ꯁꯤꯔꯤꯔ ꯍꯤꯡꯉꯤꯔꯁꯨ ꯈꯪꯗꯕ ꯃꯌꯥꯝ ꯂꯩꯔꯤꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯋꯥꯈꯜꯁꯦ ꯆꯥꯎꯊꯣꯛꯀꯗꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅꯕ ꯑꯩꯈꯣꯏ ꯋꯥꯈꯜꯁꯦ ꯆꯥꯎꯊꯣꯛꯀꯗꯕꯅꯦꯕꯀꯣ ꯃꯔꯝꯗꯤ ꯏꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯗꯤ ꯂꯩꯀꯥꯏ ꯃꯤꯒꯤ ꯃꯤ ꯋꯥ ꯇꯥꯗꯕꯤꯗꯀꯣ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤꯁꯨ ꯑꯁꯥ ꯆꯥꯎꯅ ꯂꯩꯔꯤꯅꯤ ꯃꯥꯅ ꯀꯩ ꯍꯥꯏꯅꯤ ꯃꯥꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯁꯦ ꯑꯣꯟꯂꯤ ꯃꯥꯒꯤ ꯑꯁꯥꯁꯦ ꯌꯥꯝ ꯑꯃ ꯑꯅꯤ ꯈꯛꯇ ꯅꯠꯇꯦꯕ ꯃꯌꯥꯝꯅꯦꯕꯀꯣ ꯑꯗꯨ ꯃꯔꯛꯇꯨꯒ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯗꯤꯄꯦꯟ ꯇꯧꯔ ꯂꯩꯕꯁꯦ ꯃꯥꯒꯤ ꯍꯁꯕꯦꯟꯅꯦꯕꯀꯣ ꯃꯥꯒꯤ ꯍꯁꯕꯦꯟꯅ ꯃꯥꯕꯨ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯕ ꯏꯃꯣꯁꯅꯦꯜꯂꯤ ꯐꯤꯖꯤꯀꯦꯜꯂꯤ ꯃꯦꯟꯇꯦꯜꯂꯤ ꯄꯨꯔꯥ ꯁꯞꯄꯣꯔꯠ ꯄꯤꯕꯤꯔꯕ ꯑꯦꯇꯦꯆꯃꯦꯟ ꯑꯣꯏꯔꯕꯀꯣ ꯍꯥꯏꯗꯤ ꯏꯃꯣꯁꯅꯦꯜ ꯑꯦꯇꯦꯆꯃꯦꯟ ꯑꯣꯏꯔꯛꯑꯀꯥꯟꯗ ꯅꯨꯄꯤꯁꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯣ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯍꯥꯏꯗꯤ ꯁꯄꯣꯁ ꯍꯧꯖꯤꯛ ꯃꯅꯦꯝꯕꯣꯛ ꯃꯀꯨꯕꯣꯛꯁꯦ ꯐꯠꯇ꯭ꯔꯦ
ꯐꯠꯇꯦꯕꯀꯣ ꯑꯗꯩ ꯃꯆꯟꯅꯨꯄꯤ ꯍꯣꯏꯁꯨ ꯌꯥꯝ ꯑꯣꯠꯄ ꯅꯩꯕ ꯇꯧꯔꯦ ꯐꯠꯇꯦ ꯍꯥꯏꯔꯗꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯁꯞꯄꯣꯔꯠ ꯄꯤꯒꯗꯕꯅꯦꯕ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯁꯞꯄꯣꯔꯠ ꯄꯤꯔꯛꯇ꯭ꯔꯗꯤ ꯑꯗꯨꯒꯤ ꯅꯨꯄꯤꯗꯣ ꯑꯗꯨꯝ ꯃꯥꯁꯦ ꯍꯤꯡꯗ꯭ꯔꯕꯅꯦꯕ ꯃꯥꯁꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯕꯣꯗꯤꯗꯅꯦꯕ ꯂꯩꯔꯤꯁꯦ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯃꯥꯁꯦ ꯂꯩꯇ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨꯝ ꯁꯤꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯦꯕꯀꯣ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯅꯦꯕꯀꯣ ꯃꯅꯦꯝꯕꯣꯛ ꯃꯀꯨꯕꯣꯛꯅ ꯐꯅ ꯑꯣꯠꯄ ꯅꯩꯕ ꯇꯧꯔꯁꯨ ꯃꯆꯟꯅꯨꯄꯤ ꯑꯃꯅ ꯑꯣꯠꯄ ꯇꯧꯔꯒꯁꯨ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯀꯣ ꯃꯥꯁꯦ ꯐꯤꯖꯤꯀꯦꯜꯂꯤ ꯃꯦꯟꯇꯦꯜꯂꯤ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯄꯤꯕꯤꯕ ꯑꯣꯏꯔꯕ ꯑꯗꯨ ꯅꯠꯇꯅ ꯃꯥꯒꯤ ꯏꯃꯣꯁꯅꯦꯜ ꯑꯦꯇꯦꯆꯃꯦꯟ ꯑꯣꯏꯅ ꯂꯩꯕꯤꯔꯗꯤꯅꯦ ꯍꯥꯏꯗꯤ ꯅꯨꯄꯤꯗꯣ ꯃꯤ ꯃꯌꯥꯝꯅ ꯑꯣꯠꯄ ꯅꯩꯕ ꯇꯧꯔꯒꯁꯨ ꯃꯥ ꯈꯔꯇꯪ ꯑꯣꯏꯁꯨ ꯈꯥꯡꯕ ꯉꯝꯃꯦꯕꯀꯣ ꯃꯔꯝꯗꯤ ꯑꯩꯒꯤ ꯍꯁꯕꯦꯟ ꯑꯃ ꯂꯩꯔꯤꯀꯣ ꯉꯥꯡꯅꯤꯡꯕ ꯉꯥꯡꯖꯁꯅꯨ ꯇꯧꯅꯤꯡꯕ ꯇꯧꯖꯁꯅꯨ ꯑꯩ ꯗꯔꯀꯥꯔ ꯇꯥꯗꯦ ꯍꯥꯏꯅꯅꯦ ꯍꯥꯏꯗꯤ ꯃꯥꯏ ꯍꯁꯕꯦꯟꯗꯨꯒꯤ ꯃꯥ ꯌꯦꯡꯉꯒ ꯃꯥꯗꯣ ꯉꯝꯅꯕ ꯆꯠꯈꯤꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯑꯍꯟꯁꯤꯡꯁꯨ ꯑꯗꯩ ꯃꯧꯁꯤꯡꯁꯨ ꯍꯥꯏꯗꯤ ꯑꯍꯟꯁꯤꯡ ꯈꯛꯇꯪ ꯐꯠꯇꯦ ꯍꯥꯏꯕ ꯌꯥꯗꯦ ꯃꯧꯗꯁꯨ ꯃꯌꯥꯝ ꯐꯠꯇꯕ ꯂꯩꯔꯤꯅꯤ ꯑꯗꯨꯅ ꯃꯧꯁꯨ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯑꯗꯣ ꯑꯍꯟꯁꯤꯡꯁꯨ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯑꯁꯤ ꯍꯥꯏꯔꯒ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯒꯦꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯌꯥꯎꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯣ ꯂꯥꯏꯛ ꯁꯤꯌꯥꯔ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯣꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯅ ꯉꯥꯡꯖꯕꯁꯦ ꯃꯌꯥꯝ ꯈꯔ ꯌꯥꯎꯋꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯣꯏꯕ ꯌꯥꯎꯔꯗꯤ ꯃꯌꯥꯝ ꯉꯥꯛꯄꯤꯌꯨꯀꯣ ꯑꯗꯣ ꯑꯩꯗꯤ ꯍꯩꯖꯗ꯭ꯔꯤꯑꯕ ꯐꯖꯅ ꯑꯦꯛꯁꯄꯔꯠ ꯑꯣꯏꯅ ꯍꯩꯕ ꯍꯥꯏꯗꯣ ꯑꯣꯏꯗꯦꯕꯀꯣ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕ ꯃꯣꯇꯤꯚꯦꯁꯟ ꯑꯣꯏꯕ ꯋꯥꯍꯩꯁꯤꯡꯁꯦ ꯑꯗꯨꯝ ꯊꯝꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯑꯩꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯒꯤ ꯋꯥꯔꯤꯁꯤꯡꯁꯦ ꯑꯗꯨꯝ ꯊꯝꯅꯤꯡꯕꯅꯤꯅ ꯑꯗꯨꯝ ꯑꯩꯅ ꯏꯆꯝ ꯆꯝꯅ ꯂꯤꯊꯣꯛꯄꯅꯤꯀꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯂꯥꯜꯂꯦ ꯈꯣꯠꯂꯦ ꯍꯥꯏꯔꯗꯤ ꯃꯌꯥꯝ ꯉꯥꯛꯄꯤꯌꯨꯀꯣ ꯑꯗꯨꯝ ꯑꯩꯕꯨ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝꯁꯨ ꯇꯧꯔꯦ ꯈꯪꯉꯦꯕꯀꯣ ꯑꯇꯩꯁꯨ ꯃꯌꯥꯝ ꯇꯧꯕꯤꯔꯛꯑꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯋꯥꯆꯤꯡ ꯇꯧꯕꯒꯤꯗꯃꯛꯇ ꯑꯩ ꯀꯨꯏꯅ ꯚꯤꯗꯤꯑꯣ ꯇꯧꯔꯔꯣꯏꯒꯦꯕꯀꯣ ꯃꯌꯥꯝ ꯃꯩꯁꯨ ꯃꯨꯠꯂꯕꯅꯤ ꯃꯝꯃꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ